Lengang na yu legalize tawkiba dugi mayokta kadana hojik su khongpham jena leplei mafam matam chana yu legalize tawkiba sigi mayokta thabak changsin khigani haina kadagi president Hizam Priyokumar na phongdoraklei wafam asi coalition against drugs and alcohol kadagi taragani pan suba mapokumon thorabda magna phongdokhibani Konung mamangi Purairomba Kongnang Makongda Leba Kada Head Office Pangto Kiba Toramatuda Hizam Priyokumar Hai Kada Asi Kumjali Singani Tarukta Sapong Kibane Gasidi Kadagi Kongtala Se Sahi Taragani Pan Mapong Paraklay Lubasuna Hek Sapong Lakpadagi Lebak Biam Galoina Duna Nisagi Mayokta Tabak Doduna Laklay Nisagi Mayokta Leba Organization Amma Oiba Taragasu Lebak Tongan Ba Isu Singda Lubasuna Dumagsaru Yaduna Laklay Ngasi haugalak libanaha singna yu yauna mayai kaba nisa sing sizinabagi chang wangkhalakbagi pibam aman lakliba si ubada nungaitaba fawi Tungi yubirel ni hainariba ngasigi naha sing nisagi ipakta lupkrabade leibag nungsibagi nationalism gi wakhalon pumnamak mangkibat tabani Nishadagi laptop hoba tarabade nationalism gi wakhalon asi kharada oirabasu lakani habase kadagi thajabani China da kumjali semaga chanipan kuntra mapandagi kumjali sena amaga chanipan hopu faubada changsin kiba opium waraduna maram oiraga China gi naha sing tumaga lei hairamba adu kumjali amaga chanipan hopu gi lan adu loi sin kraba matung makhoi kham thengna chakhalaki maram aduna lengang na nisha se mai pa na thingna ba khona biyo lengang na yu legalize tawkiba adu kadana yaba ngamloi adu bo hojik thokliba irang asigi marakta ihau haurugadi isu ase na thairaga chatki kadro haibadagi ihau haudana ngasi fauba khanglaga leirakpani mafam matam chadana yu legalize tawkibagi mayukta thabak tawrakhigani hojik lamdabasida thokliba irang asigi haurakpham yam amadi lengang na munna tidokminaraga isu ase athubada loisinba pami aikoi khudingmakna iramdam ase nisa leitaba lamdam ama ohenduna tinjang kaijang daba masama wufana leiba kunai ama ohenaba konaminasi kadana nisagi mayota jangsilakba kongjang sing miyamna sogatpiu haina mahana makataki Gasigi leiriba lengaksida leibiriba mkoina mamangda yu legalization tawgibagi podcast da singna hakanda yu legalization tawgiba potsi da singna akoina yamna akoidi yajadabani tawbadabu da singna hakanda da leibakyoba yamna luraba tanpham amakata lalgi yamna wanaring emarksida akoigi matamda akoigi leibakyoba kanosing state cabinet phamakan state state ki assembly ki wareb law lal silo sananabi da wareb law haiba matamdadi yadra kan state adubu kasuna tabdadi yu legalization tawgi akoigi magi kanoga cabinet ka phamaga yu legalization tawgi pot lawgi basa masi tasena akoi kada moina akoi thamoi sungna akoi yaningde adubu yaningdre haidanasu leiriba lebaki oriba issue sida akoina nathaira sakiba potudi akoina hojal lorgasu nathaira sakigadrana akoina pakhatpagi ihaudu haudadana leibasa masi ngasi bawta akoi khanga leiri adubu mafam matam chana akoiju madugi potuju akoi tawrkhine na akoi hojiksu leiri Health for a Future haiba motoda safongla ki ba lubasigi mapo kumonga mari lainana thoram adugi chief guest wena saru yakiba UCM gi president YK Direna hai kadagi taraga nipan suba mapo kumona lakpage renana lubasina hena thongna laina drug ki mayung tathabak changsin mangamba oheningi gasing asi lamdam asida thokliba irang asisu drug ki oiba issue na thokhalakpagi achogo maram amane lamdam asida tongan mabakal gi drug sing thazilakduna aikoi gi naha singa se mating thokpa ngamdanaba honaba kangbu ama leirabra haibagi chingnaba chauna lei gasing asi lamdam asida haurakliba naha sing maru oina mairui singna drug sizinabagi chang hengalakpa thengnare lamdam asidagi drug maru phangna muthatke hairabadi isa dagi hoba ama changi Mama mapa oiba singna macha singeli chacha ningtina yengshinduna lana chatkidana ba honaba mathau tai amaromda drug issue asi lakshinna ba honabada CSO sing yauna law enforcement singna thamoi sengna thabak tawba changi haina mana makataki Kunai sida leibiriba mama mapa oibasing ki responsibility se yamna sawi mama mapa oibasing na aigi oiba isa issue sing se masi kari tori kamai tori ge se fasana section na senara matamda da ekoi kunai sida oira iba drug ki problems ai kharada orsu 70% di mama mapa ki kutale na ai logjai aduna ai sumaksungai as a leader mawena CSO ki leader mawena traga drug ki damakta thabak tori ba security forces boire ade any drug ki lamda toriba civil society organization boire kuding mana yam sincerely tabak tawam sangi ai imung sidagi horakanda kunai si semto minasi masi semto minadragadi kunai si muthigani drug sina maram warkanda manipur ki future sida hogol iba naha sing sigi edung future se sugi matik taigon na phimo ma to porokani ha wafam chei thamjage